Ngalamba korusu changkre lamhangda sanaramba angangsingsu mayum maikai pangnarae ya changrakpagi duk thongmai thaduna ishwar puja tawbusu haunakre ningzabi magi kada wamalladuna ngaihak tumtharuri ningzabi gi mama sanare changai ningaidana tumliba machabu hawdoi aduga cherei tumuko nang tumaga dum layuko nangdi Migi machadi medical ki entrance thababu ahan bathabada adum changki khoigina minnai oina bapokpani na hauji pau selection phangda leiredana hadakadi ahum rakti sudoi oirini ima ai medical exam se interest yaudeva ai lo oina tangeba interest yaudabani na lairik paning pokti lo tamaga kaidawna ge haino adu ada khangde handaka selection phangdradi yanguko ihe ai di ikaw kawine Sainugi birthday la o hairambane numidang chak tawnina aidi moida charurage nangdi charuranu numidang chasalagane ngata tumningnabani nangi di chapati haubiramage khara thengna pagadabani ngarang su ngata hekta tumsilli ai changakpadane tummaga leram namita morok namge handakti ningzabi karimta khumdana tumina phamhauri mamita mapi irachen khalli aigi punsi sibu aigi isagi punsira natraga Iman ohening punsi dora maming khaktagi ngaire ningzabi thamoina ningjabadi thongdre asomdana tampha machanupi gi birthday ne haidana lekai mo khuding kaurure mayam punna chak chamina sena koilang langi magi machanupa sailepna tumina wa ngangdana phambudu ubada tampha na sailepu manakta kaushili ibungo kaidorage nangbo Ima, ai ngasi je thawayam nuwaiti. Tamphana tapna hairai. Maramdo hayo kaidawrage ba. Ima, ngasi se 4th semester gi exam haidu e. Ai subject ama back chare. Ihe, adugi oire. Kaisum khalunu. Exam da phangba mark na ne satra gi magun lepa yadabani. Mathangda kanna hotnaraga loire da nai chasi dia. Kaisum khalunu. Hoima birthday gi mayam langi ningzabi lakpa udrabada sailepna mamada ima ningzabi do lakpa udiye amta hangbiyo hoi ima hangke tamphana sanare gi manakta changaktuna kaidawre iche ningzabi di laktena sanare na hai singna khumlai ningzabi do tumhore cha su chaninga maroida madi phare iche ado horin chalamdaida ningzabi gi insang khara pubi khoko ningzabi mathanta magi chekbal mari khajanba kaduda uirum lairik pari masu sainu gi birthday du yauru sira khali chatke hogatli wakhalda khanjane chatluradi imana cherakadra aibo amuk famthaki faklang da thetliba sanareina semamba timetable du da yengaga mapi simthai Ningzabi gi mapa laikidre hinglingai da doctor oirami maki mama sanare nurse oina thabak tawi medical line da khang hairi haina pongjabini tha manga haukhre sailep-su 5th semester gi exam thana ba hotnari sailep ki machanupi sainuna pakawra mayam pusinkhibado ubada sailep-na ai kaino tumina pusinkhriduna piro chage sainu Tengkot am tapu thoraki ke tawbane Sainuna pakawra do tengkot ta haido aga da charsila o tamphana macha ani bu yengaga momon nokchari Sainuna da nang chening jabi do pambra Sailepna hey kari angang no ne furakani ko lari pathucho chalo adu hangbagi ro phudoise aide dum pajaina tamphana Nakhoi babungno office halakpada kelisana lerakpane khara khaidoaga ningzabi gi pibiruso Sainuna ima che ningzabi su lairik makha tamtharadi ma su khoi da dauna 5th semester ka doini ko ado malo tamni na dum haibado tamaroidro Sailep ka tamphaga wa amata ngangdana tuminnale Sailep na phuk hogalaga ningzabi gi kelisana saru khaidoktuna ningzabi gi mayumda chatkre Asomdana ningzabi gi mama sanareina macha lairik paba sangi
Ningthoujabisu tension leiraga lairik pari. Sanareina hayengniko thadoi exam se. Exam amuktuna nangi punsi leptoini. Soyhalanuko hayengdi. Hojik anouba parano. Hanagi pakhibado revision tawro. Sailebna mapandagi kaurai. Sanare kana lakpagi yengba thoki. Sailebki mapukningda khanjai. Ningthoujabi amuktang thorakadi fakranida. Laikai nakna leibabu nongmata ujage fangde. Sanare haima Saileb nang oire. Sailebna kilichana mayomdo piraga. Imabo Ningthoujabi leitro. Sanare Madi hayeng exam laiye na lairik pariye. Ningthoujabibu udi uning haibadi ngamda Sailebna khumai. Phare imabo adudi ai chatlage. Ado Ningthoujabido aina hayeng phajana tawramo na wish piraena khara haibiyo. Hoi haige. Sailebsu chatkre. Thakta khada machin manau ani suna leitrabi Ningthoujabi mamagi apamba sitangdi thunghalage khanjai. Sanare changa aga. Sailebna kilisana thila ambane. Hojik chakhinu nangi pagadabado hana paba loisinko. Ado hayengdi sohenba yaroi ko nang. Laiga khurumaga phajana chalo. Nongale Sanare machagi chak thidoklaga kaurai. Chak se hana charo la one nangbo loidribo. Ningthoujabi au lae ima. Machana chak chari ngai dasu Sanare gi machindi lepte amuk nganglai. Horendi soyhalanuko chahi yamabani nangse ikayu ko. Fresher na selection pangphangda phangaga nangna hojik phawo yaudrido. Mi na kai tamkhrage hangaga ai ikai ko. Mi gi masadi medical engineering loina tamloi na khrabani ko. Khara ngangbada khangnasi. Mama na chairakpado tabada Ningthoujabi chak hukfam khangde. Chaningambadu mama gi michaiduna puk hek thalanki. Makut hamdoktuna fuk haugatli. Exam thaba chatnaba loisille. Ningthouja mahi khurumlamlaga mamagi makhong sokna amuk khurumlaga exam thanaba thorae. Ningthoujabi exam center yaure. Changlakpada gate mapanda exam thagadaba satra chabun leplami. Wa amata ngangdana Ningthoujabi tumina leptuna leiri. Manakta nupi ama changlaktuna hanglai. Mingkai kaubage. Ningthoujabi na aibura. Ningthoujabi kawe. Nangdi Thagoi kawe. Ado nangsu fresher ro. Ningthoujabi na natte nang ahanba thari ro. Mane aidi kya interest yaudeda. Parents na sisu try sum tawsalo na tawsanbani. Aidi lo oina tamthadoine. Ningthoujabi wahaido tabada mapukning nungsiba fawi. Thagoi na amo hangai. Ado chedi college di kaida tamike hauje. Ningthoujabi khumfam khangde. Tapna ingna khumai. Aidi class 12 loikibadagi lairik tamthadreda entrance exam thaba laisini. Thagoi na amo tamthau yadro chahi mangoidro. Khangaudana bell khinglai. Exam matam yaure. Question khuding option anida chamamnabana hena yauki. Mamana exam chatlamdaida hairakpa. Exam sina punsi leptoini haibadusu manakongda amuk hairakpagum tari. Matamna asum chatkibana exam loiraduna Ningthoujabi mayumda halai. Thongal mayagi boroi pambi makhongda Saileb leptuna leirami. Ningthoujabi bu ubada Saileb ki maithong makalam lai. Ningthoujabi na lakpana manak yaurakpada Saileb na khamduna. Amta ngaikhoba Ningthoujabi nungairibo nangbo. Hoi nungairiye. Exam di nungairam Ningthoujabi karimta khumde. Tumina chatkige tawi. Thuraba thabak chinbra. Chindeda. Saileb na makha tarai. Si boroi pambi se ningsinglibra. Ibani na angang oiringai da thakibadune. Aidi mafam sida nungtigi hakchiklangba oina thoraine. Nangdi nomata phau thorakte. Ningthoujabi wa amata ngangdana tuminna manakta changshinduna lepuri. Mapuk langtaknaba phaurai Sailebdo mol khalai. Ai pukning wasibu hekta hairasirane. Tathi chaira adi ikaini se. Wa ngangni ngangoi khangdebida Sailebna khanghang hangai. Ningthoujabi nang hojik se kana koirige. Ningthoujabi kitang ikairak kaigino adu hangide.
Sailep ikai boy sum khangingdana Sailep to tumina laikre ikai nungsiyanana Sailep mathakta amuk yeng makhongda amuk yeng machin chikaga mamai leithoi khajai ani do ngangsilai Sailep ki matawdu ubada ningjabina topic change tawraga nangse kai subject ta honors tawrino Sailep na khumai botany da ado nangbu lo tamni haidaine ningjabi nang medical line da chatpa pamdradi nang adu exam du tharurano ai ima bukta haibige ningjabi mapukningda langtakna ba phawi masa mathanta hangjai ai sibu lairik tamiba satra ama oiribra lamthongfam khangraba maikai sida ai adum chakkigadra ai gi pukningi wabu tagadra natraga ai ima gi apamba du chatgadra Ningjabi ngaiha khanjanari ngai tanjaduda angang mayam telanga paiba sanabagi chentorai khwaidagi pikpa angang duna Ningjabi amadi Sailep manak jangaktuna Sailep ki makhutta pairaga dada da Sailep aigi telanga mamai ta thokre amtu sambiyo Ningjabi angang dugi khonjel tabada ngaihak mangduna leirura matungda wakhal lai Sailep na angang duna kaukta haptuna purakpa chakto nekhairaga telanga mamai samnaba hotnari Sailep na hairai Victrua nangi telanga mamai se samabani se talhalanu ko handakti angang du su telanga do lauraga sanariba mapang singi marakta sanaba yaukre Ningjabi na Sailep ai ngasi ti chatlamage nongma thengnarase hairamaga Ningjabi chatkre Sailep su Ningjabi na chatkiba maikai yengduna leihawi Pangpik su piktaba pangchaw su chawde Sailep ki yumjaw yumgi akoibada hauriba manamasing hairang leirangduna yumdu fazaba helhalli Sainu magi mamanabi singa lei ising chaiminari Sainu gi mamanabi amana hairai aya kabok lay yam hawe no yumse kabok lay sin nachom semse yam fazadaw male Sainu na nachom sembadi lay angoba singdana yagadrane machu mayam changoidro Sainu gi mamanabi hapdrasu yabani he khujangsu yaurisidi lei angangbaduna khujangse hapase aduga tulasi manase heglao maikhet maru amaga langa puthoro ai sembige Sainu imungda changki Sailep su yumda halai Sainu gi mamanabi da onsilaktuna kaino lairik amta padrabo nungti gi lei hekbi sana leiraba noidia Sainu gi mamanabi da exam tawdo yang watli khoigidi duna pakhiroi je Ningjabi hoi mamana mapan thokhandabida lairik pahalaga thambada maina khoi mana toroktringai free tharingai sidane langhaurage khoidi Sailep khoi Sainu di kadai chatkre imungda changki baneda Sailep magi room da changai ngaihak famthaduna khali aina khalliba asigum Ningjabi nadi karimata khandaba zala class 12 faudi nungti mabu uzaba faudi phangi 12 ki exam loi khibadagi kuiraba matamse nongmatang unanaba hotnarakpa aduga karigi mabu uragana wahai ama faw haiba ngamokdriba fuk hawatuna magi table da yengakpada table du da tariba clad previous year solve paper lairik tu da yengaga aidi bhap oirudene Ningjabi da pige khalaga kaino aina pudabi da chatlurisibo as ai ngawdoreda Sailep lairik to pairaga thorakpada Sainuga mamanabi singa nachom semambado ubada yam phajaine yam hairamena noidi nachom sembaga nachom ama laurage noigi se Sainugi mamanabi amana phagi tawraga hairai paisa piramo free dadi pithoktiye khoisu nachom sembada energy tingine mayam nokminne Sainu na nachom ama lokhatlaga piraga se si puro sina atai dagi su khara chawba phasu phajabani sigisina adu nupana bu lei pami gaigino dasu nachom jinge hairo nadu da thetke hairaba Sailep noaga hairai aina chinnaba nateda ho itu da piruge Sainu na khangeba magi se je Ningjabi da pido oiramni ba Sainu gi mamanabi mayam noi Sailep nachom du da yengna lairik to makhutna konsillaga thongalom da thoki asomdana Ningjabi gi mama Sanareina answer ki yengduna mark pathokli Sanareina hairai 470 khaktang taini 500 yawhalu yadro katofanga di komdongnya mark amatang hena badane ring chenarak toisi asuk yam haitri sibu kaigino
Lairiga so yam haitabasibu chaka charuranu. Sanare thokre ningzabi tumina mathanta phamhauri khalli aina mamang mapokta kari latkibana handak mapokta aigi aningba thungba ngamdriba karigi imana aina haiba wa amata tabidriba aigi punsi se aigi oiribrane makok chiklai khanfam khanglaktre ningzabi tawfam khangdana mangol da thorai Mangol machi da khilliba final do uba da changsinduna final do paikhatlaga he taibang semba mapu aigi punsina ining tamna hingba phangdrabasu siba phaudi ining tamna siba phangan piu makhum hangdokduna final do thakchili ningjabi waraduna faklang da ngathaduna phami tanjadu da saileb lai ningjabi sor fuina holaga leramiba manakta final haido amiba mawong do ubada pakhatuna chensellaga masa nomlaga ningjabi kaino nangna tawribase kanna kawrai imabo ningjabi se kainom tawre amta thokpirao sanare mangol da thorakpada machagi tawramiba phibamda pakhatna machabu kolaga imagi ibema kaino nangna tawrisibo saile garage ta lairiba car se start tawrao haujiba hospital da pusi hairaga sailepta car gi sodopi isinga saba khara lumaga thumga othairaga pakhatna sanare na machabu pithai sailep na ningjabi bu car da hapaga sanare sailep ningjabi makhoi ahum hospital yaunaba thore hospital yaure doctor singna ningjabi bu laikanari doctor na kaisubudi tawraroi si hidak se amta lobiru cho sanare da prescription dopi sanare thoki ningjabi su gyan lae sailep na ningjabi da chairei angang masadi na te dana nangsu karigi wakal khanta ngamdriba karigino suicide tawna ba hotnariba nasagi right to gi fau stand tawjaba ngamdraga karamna mi gi right ki damak nangna prosecutor oirudoiba mara laitaba misu namdana laihan khiba taba nangna defender oiraga defend tawba ngamdabada ningjabi hikna kablai sailep na ningjabi gi mapi taithok piraga ningjabi nang aigi damakti kaisum khalaroidro ai nangbu nungsiye nangi kana leitri khanba matamda nangi damak aina lepi haibise masi matang kawbinu ningjabi nang 5th sem exam thadoi natro aina nangonda yam yetleko sailep thadoi ne paba loire revision cha tawda ngaire ado ai wa amadi haige exam di hanjen tharasu yaba potne maru oiribadi aikhoigi harauba nungaibadune ai ngasi lairi khara leirubane nangi clet ki lairik su leirakpane handak chahi gi clet exam tawba loikhre mathang chahi da nang exam se thauko nangi apamba lambi da thingak khuding nasana stand tawbadune aina pambadi nangi right nasana khango sailep na furit khawdogi lokthokuna ningjabi da nachom dopi ningjabi yam phasaye kadai dagino sainu na semambane nangonda pige na purakpane sanare thong mapal da leptuna yengduna sailep ka ningjabi ga sanakhiba wari pumba tahawi ngasi di sanare thamoi nauthorakle khalli aina ichagi aningbasigi wangmada thangjelluba khongthangsina ichagi punsi maraibak thikiba thoklabadi ai punsi chupa ningamdana hinghorani sanare changai sailep khara handoaga lepi sanare na machabu konsilli aduga ngasi dagi nangi apamada ima abuk khana yelaroiko matam ku ina dagi noglak khidraba ningjabi ngasi di mamagi wahida maithong maka lamai